Kurumzeri, SKTV News po yung biriba pumnamakpo, like kuram toy-toy channel na taram nogteri, ahad bada maruiba pausing pizari. Auzik, maral sina bagi mahutta fibam luna soklaba anaba fahanduna, mausagi punsi adu hanjilak na ba, laingak na khot na rihay na CMN virin na fungdokre. Ziribamda kuki militant sing nanan Manipuri ama fakraga. Thadokman oina lupa lakh tara mga pinaba ransom talakre hairi. Yas department da pubo thangma ngamloi daba demand kaya lakpa bo yaning daba fongdok tuna department na sige staff sing na wakan mi fom chathakre. Rajasri Bhage Chandra Laikidabage, Chahi Chaniga Kuntarukrak Suba Kumon Thawram, Ngarang Ayodhya ge Ram Mandir da, Manipur ge Governor LP Acharya na Sarukyadu na pangkokre. Amasung, Imphal East District ki Andro asi Hiram Khuding da Khwaidagi Sothaba Assembly Constituency oide haina, United Progressive Association Andro Kendra na hairi. Malimgi mafum ama hekta da yengba yaraba Manipur gi ahanba OTT platform SKTV bu support tawbibagi damak pumnamak pu thagachari hauzik pau sadok na pizari amaga maral sina bagi mahutta fibam luna sokraba anaba adu fahanduna mausagi punsi andu hanjilak na ba state na kanahot na rihaina CMN biren na fongdokre ngasi Chief Minister Secretariat ta Manipur lenga ke tourism textile amadi commerce and industries department singna punna khutsam na duna Delhi gi Hindu college ta Hunar se Roskar Haiba scheme ge hospitality sector ge training da sarukyaru raba naha singa unaduna wari watai tawbugi thoram amada wafam asi Chief Minister na fongdokibani Ministry of Tourism ge makhada paikhatliba Hunar se Roskar scheme asida naha chambri rom training loiba amadi hauzik kana chathari Makoi shingi manungda naha chamaga humfu mapan amadi India ge achauba city da thabak fangba yaure aduga naha chamaga humfu mapan gi manungda irang asina maram oiraga relief camp sing da leiriba tungan ban naha humfu tara nipan yauri Marak asida irang asina sokhalaba naha tara manga yauna punna naha kuntra amadi Delhi da leiba Hindu college ta chayol ahumge perfumery training program da sarukyaru rabani Manipur gi district sing dege lakhiba naha sing asi training loiba amadi thabak fanglaba yaukiba sing ngasi Chief Minister da makoina training tawringai da thengnarakpa experience sing paudamki loinana Manipur lengak na paikhatliba thabak thorang asida nungaiba fongdoke ngasi ge thoram asiga mari leinana Chief Minister N Birena fongdokhibada tungan ba district singi DC sing amadi department sing na kathokpaga loinana state asige naha singda training program piduna makhoigi lambi ama semnabada lauriba thaudangbo thagatpa fongdokhi hauzik state asida chahi ama makhairom asina Thokaningdaba thaudok thoktuna charangnaba leiramba matung ngasi tungan ba furuki naha singa unaduna wari sanaba asi nungaiba amadi pukning nungsiba ama fawi haiki ngasi lengakna lauriba step asi naha singbu amata oina state ki development da thaudang launaba khongthang amani awaba kaya thengnaraklaba matung hauzik lanjenarakpa imung kharadi masage mayumda hanjinba ngamle lengaknasu irang asi nemthanaba amadi tangdu laitaba lamdam ama puraknaba honaba lepti haina fongdoki ahoba moirasulu ngasigi numisina apunbagi sandi kortabagi egoi amat doina mau sabagi leminara tribe kutra ga moimarise amat doina nusi sana ne hima moirasulu wap awang na todagi thon ne ba thong kaya ma thong ke chimiyo thong kaya su tholi to be koi Manipur su yap nungai ta thoka ne koi shi nungai ka yum to dagi ko ga le camps na lai ga ro chi ne adu koi koi ma'am sang na honor ga magi hana ne le thong na pandala na tam shogi lesson de hore hai to thoi ba thong si kana ba bai number ke matam na te koi amato ila bulla ka kamai da solution for sige kamai da peace for sige hai ro ma sanction de ro project si da kamai na no kamai da to no ila ma du hankan na ye nga ga le ke ma te na ri ba so yu to hana
ꯐꯍꯟꯅꯕ ꯍꯣꯠꯅꯕ ꯃꯗꯨꯒꯤ ꯂꯥꯌꯦꯡꯕꯗꯨꯗꯩꯗ ꯑꯩꯈꯣꯏ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯒꯗꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯍꯧꯔꯤꯕ ꯏꯆꯥꯁꯤꯡ ꯃꯣꯏꯗꯨꯗꯩꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯟꯅ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯅꯤ ꯃꯗꯨꯒꯤ ꯆꯠꯅꯅꯕ ꯈꯣꯠꯅꯅꯕꯒꯤ ꯇꯤꯀꯦꯠ ꯅꯨꯡꯀꯦꯠꯀꯤ ꯈꯨꯠꯂꯪ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯣꯏꯒꯤ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯅ ꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯂꯨꯄꯥ ꯂꯤꯁꯤꯡ 5,000 ꯅꯣꯏꯒꯤ ꯂꯣꯏꯅ ꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯄꯔꯐ꯭ꯌꯨꯝ ꯁꯥꯕ ꯍꯤꯟꯗꯨ ꯀꯣꯂꯦꯖꯁꯤꯡꯗ ꯌꯥꯎꯔꯤꯕ ꯃꯣꯏ 30ꯗꯣ ꯑꯗꯨꯒꯤꯅ ꯏꯃꯤꯗꯤꯌꯦꯠꯂꯤ ꯃꯣꯏꯒꯤ ꯁꯤꯠ ꯃꯅꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯔꯀꯥꯟꯗ ꯂꯨꯄꯥ 50,000 ꯋꯤꯗꯥꯎꯠ ꯀꯣꯂꯦꯁꯇꯣꯔꯦꯜ ꯑꯦꯁꯨꯔꯦꯟꯁ ꯄꯤꯅꯗ꯭ꯔꯕ ꯃꯣꯏꯒꯤꯗꯤ 50,000 ꯄꯤꯔꯅꯤ Ziribang Tamenglong Lambi Paringe Sani Thakur Mandir Manakta Leiriba Makhabasti da Laiba MS Vision nang Mairakpamda HDD Machin ge operator oina thabak tawba shinmi ama kuki military chingnaba khutlai matik chana paiba mioi kharana fazin kre haire Thaudok asi tha sigi mangagi nongalamdai pung 12 makhairom tabada thokibani haire Fazin Kraba Sinmi adu chahi kontra humdoi shuraba West Bengal ge Kuch Bihar gi manung chana laiba Kalamati dage Sudhir Chandra Brahman ge machanupa Vishnu Brahman kawi haire Thaudok adugi matangda press na fangba pawgi matung ina kuki military chingnaba singna Makhabasti da Ladiba work site da Changlaktuna Namfu Hafuda Makoi Buthabak Subada Sizinaba Tata DI registration number AS11DC 9301 da Choto Bekra Rom da Thadanaba Khanghalakhi Madugi matung ina kilometer manga rom Thauraba matung Khamhanduna Vishnu Brahman bo Fazinduna Thamhauraga Lupa Laktara Mangagi demand galoinana Ataibuna Thadorakibani Hairi Madugi matung mobile number 7896795168 tagi Vishnu Brahman ki West Bengal da leiba Manau Nupa ki mobile number da send from Pidrabadi afaba oiroi haina Khanghalakhi Hairi Youth Affairs and Sports Yas Department da puba thangba ngamloidaba demand kaya lakpabo yaningdaba phongdoktuna department asige staff singna wakan mifam chathakre Kumalampak Sports Complex da leiriba department asige campus da pangthokiba wakat mifam aduda saruk yakiba taekwondo gi course el Megha Barnana hai YAS department asi budget picture abasu thaudang chawba department amani hairiba department asina lamdam asigi naha kayabu sana khotnabagi lam kayada takpi tambiriba thaugalon behabar lamchet sajat kaya takpi tambiduna afaba mioi amamam oinaba hotnaribani matang asida department asida sel gi demand kaya lakpa asimak laibak thibani haike asigumba puba thangba ngamloidaba demand makhata na tawbidanaba appeal tawki Mahakna makha taraduna hai demand tawbagi mahuta donation oina lakpiyo angamba mateng pangjage amadi asigumba puba thangba ngamloidaba demand tawbagi thawong asi makha chatharaklabadi chahi asigi December thada Manipur ne yumbu oiduna tungan ba event kayada pangthokadoriba inter school games asi pangthokpa ngamloidabagi fibam amada leire hainasu mari leinaba singi pukning chingshilakli Department of Law Taudang Dia to Kumatik Chawi, Manipur Ging Kalakliba, Narol Singh, Hangang Singh, Yidamaka, Lamchat Sajat, Madi Masana, Kanata Tapi Tambiduna, Hangang Singh Tungiova, Manipur Giva, Mixed Prokna, Dr. Honoriba, to Department Aman. Adu Handak Marak Kang Haudana, Department of Sida, I have Hangtaba, Dengi, Chenkai Tungai Laksalakpa, Maramori Harakanda, Hangang Singh Tapi Tambi was saying Amadi, Office the Pami Staff Sing a sea Pamam Lakong Hangtaba, Toms Hangtaba, Yam Sarang Lava people Lak Pasina Maramorakanda, Tumbaki to Tokyo Haidana Kwekasi, seek importance of Japan. Department is site when hygienic everybody. Departments like Matamda, Dimano and Lapita, Maramdi, donation type of Lakpiragadi, Apochanga Mamating Pangjaki. Rajashri Bhagichandra Laikidabagi Chahi Chaniga Kuntarukrak Suba Kumon Thoram, Ngarang Ayodhya gi Ram Mandir da Pangthokre, Manipur gi culture asi India khakta natana, Malem gi apunbagi saktam da Achoba Saruk ama oiri haina, Thoram aduda Saruk yakiba, Manipur gi Governor Laxman Prasad Acharya na phongdokre. Governor no makhata na phongdorokibada Manipur asi Ishwar gi bhakta yamna leiba Ishwar bu thajaba state amani state asi gi leiriba Jawaharlal Nehru Manipur Dance Academy amadi Sangit Natak Academy na Manipur gi culture bu malemda masak khanghana ba hotnari hainasu phongdokhi
Rajashri Bhagyachandra Cultural Foundation, Manipur amadi JN Manipur Dance Academy na sinduna pangthokkiba thoram aduga mari leinana Rajashri Bhagyachandra amadi Manipur da thokliba irang asida laikhidraba athaubasingi mafamda Ganga Turelda tarpan katkhi pangthokkiba thoram aduda JN Manipur Dance Academy gi Director P Bilas Rajashri Bhagyachandra Cultural Foundation, Manipur gi Advisor R.K. Radha Mohan, Vice President M. Asok, General Secretary T.H. Dhanakumar Yauna, State Kala Academy New Delhi gi Mihut Singsu Sarugyakhi. Palan Thoram asi Hayeng Vrindavanda aduga lakliba tang mapandana Radha Kunda Thoram pangthoktuna loisingani hairi. Thoram aduda JN Manipur Dance Academy gi miyoy singna natana Sankritant amadi Ras Lilasu utkhi. Imphal East District ke Andro Assembly Constituency asi Hiram Khuding da khwaidagi Swathaba Assembly Constituency oire Mai Ising Analayang amasung Education gi lamda sothaduna leire haina United Progressive Association Andro Kendra UPAAK gi maikaidigi fongdorakli ngasi association asina senduna Yairipok Yambem da leiba association asigi office da pangthokpa thoramda laikhidraba United Progressive Association Andro Kendra gi advisor oiramba Mohammad Abdul Kalam gi mafamda minute anitumina leptuna ikai khumnaba utkhi loinana Andro AC ge chawkha thaurangi matangda mayam ka khana neinabagi mifam amada association asige president MD Zakir Hussain nahai Nongpok Maikaida Aroiba constituency oiriba si paliba lengakna mithieng changbi dabana Hiram Kayada sotharakpani Assembly constituency asige maruoiba lambi oiriba Yairipok lambi amadi AC asi faunariba intervillage road ayamba fibam sokpana chathok chasin tawbada accident toina thoktuna misimina kaya thokle madugi mathakta nong khara chubada leikhom leinang aduga nungsha saragana uful waifulna mayamgi hakselda chauna akaiba piri mari leinaba authority amadi ACC gi luchingbana mitieng changdabana miyam khamthengna awaba mayoknabani English amaga chamapan marifu gi matamda yungkiba electric post amadi wire fawba sindana ngasi sulairi masina maram oiraga nushit khara sitpada post tek payawna mai laktabagi awaba miyamna thengnari analayeng gilamdasu kudong sadaba kaya thengnari ACC gi mafam singda leiriba PHC singi fibam chadana leiri ana ayek yawrakpada mapung fana layenggadaba hospital leitabana Imphal natraga Taubal tana chatnaba honabada misimina kaya yaudaba nate asigumba khudong sadabasing asi yengbiduna mari leinaba lengaki authority na thengnariba awat pasing kokhanbiyo haina pukning chingsilakli Andro Kendra Habisi, Lairiba, Manipur Kendra Hubu, Sigi Manunda, Sapat Lamjenda, Maning Haduna Tatle, Hadana Pradashina Kendra Kundule, the Maruina, Assembly the May Hibam Hamuragadi, May Hibam Hakalehai, the Andro Kendra City, Manipur May Hibam Hamatayao, Rayao Dora, Prajash Kanamare Habisini, Ambrondami Yamuraga Muka, Lambi Honda, Wingarian Tinkundagi, Yarpuk Hongkong, Prajamian Empio. Ada rescue mulai dekina kehen mabit tari belambi si bibang mesin tengi biu dong curagan ising thokpa lekhom thokpa sa sara ko uful hoba hari ba lambi thong asi kana na sembada bano batau karam tau na tora kam asi pakalan ba ya kada ke have to health sector da education sector da power sector da leba ki mapi mapa odo singna tang yeng sin bire haraga andro kendra sibu manipur da leba kendra maya masiga maduda ki hedba natra so ko chakot ba kendra maga jang managa Ngasi Bisnupur District ke Kumbi Police Station ki manung chana laiba Gelbung Village ta SP Bisnupur gi mitiang makhada CDO Bisnupur gi Osina luchingduna Anisuba Maha Regiment ke Truth Yauba Combined Team amana search operation chathakre ngasi ayuk pung mga minute nimfu mga rom tabadagi haukiba search operation aduda Gelbung Village ta sakhang daba singna losinduna thamlamba oigani haiba yamlaba khutsu khulai sing fagat pangam khre hairi Police ki pauna makataraduna ngasi fagat pangam kiba khutlai singi manungda magazine ka konana 9mm CMG ama AK-47 rifle ama 12 bore single barrel rifle ama 12 bore pistol ama 5.56mm ensas LMG gi magazine ama M20 pistol gi magazine ama 9mm CMG gi kapayari ba nungmai maru mari 12 bore gi cartridge ama 36 hand grenade manga
tear smoke grenade ama, detonators manga, tube launchers mari, tube launcher arming rings mari, KG ani makhaige semdoklaba IED ama, bulletproof jackets ani, bulletproof plates ahumna chingbani hairi. Combined team na fagat kiba kutsukulai sing adu Kumbi police station da sinakya bagaloina na makhataba thabak paikhat kri hairi. Youth of Manipur gi thaumi ahum police na fazin kiba amadi makhoi gi mathakta case kaya pansilak pabo yaning da bafongdokre ngasi langthaba kunjamayai lekai da pangthokpa pawgi mifum amada lekai asigi maira paibi secretary yumlembam tamfana haikibada miyamna khanba luchingba amagi thabak thauramda apen pen da fongdokpa haiba si democracy gi machetni lamdam asida thokliba irang asida maruoina chenariba kuki emile taragi mathakta action lokhat kadabani haina transgender activist malem thongamna lengakta tanba demand adubo Youth of Manipur gi thaumi singna saugatpa khaktani masida hairiba mioi ahum asibu maram leitana police na fazinduna thamkibani haiki makna makha taraduna lengak haibasi mioi amagi punsi kanbiba ngamgadabani adubu onna tainaba oina lebak asigi apunbagi saktam kaiba yaroi haiba wakhalonda thoklakliba naha singbo fazinduna thamba chaitheng pibagi thawong chathaduna leire haiki police na fazinduna thamliba YOM gi thomi ahum athuba matamda thadokadabani natrabadi lamdam asigi CSO sing amadi miyamga loinana akan makhongjang sangsilagani fongdokhi isam chamba praja amana criticize to huyayeba aduna ngasi sarkar gi mayokta criticize to rubani sarkar chathari ba thaba maru oina CM na pakhat piba policy program mayam se la le praja khoi yaning de imai ben mayam ama waba tare haiba asiuma khogjara se chalu bagi damata hajin ba ponsin ba haiba se ai khoi miyam se yaning da bagi dam khawrak pani haiba se khoi miyam da thawnin badagi asiuma me phamasi phamjabani praja miyam khoi na pamjari ba ngang isu sinthangam babu rambo bo kari guba kandi salamata yaudana makhoi ahum bu khudak ta thadok piro hadana hakna siam gi mafam daina khullona na hajiri Telangana gi Mehboob Nagar da leiba Subum Conventional Hall da tha sigi mangadagi ngasi fawba chathakiba All India Tanzim Insaf AITI National Council ge National Council meeting na Manipur gi hojik oiriba fibam asigi matangda kupna khanana duna warep kaya laukhre AITI National Council ge National Secretary gi Thaupuriba Manipur ge MD Islahuddin na hojik oiriba fibam asigi matangda pukhat pagaloina lamdam asida athubada santi hanjin handuna saruk yabiyu haina iba warol yawba memorandum amasu National Council of All India Tanzim Insaf ta pisin ki hairi Manipur da tha taranipan henjilaklaba hojik oiriba fibam asibo National amadi state lengakna laksinduna state asida santi hanjinna thambagi thawongbo mifom aduna condemn tawkibaga loinana tongan ba warep marisu lauki ba warep mari adugi manungda Manipur da santi hanjin halu haiba dabida leibak asigi state singda leidiba AITI unit khudingmakna democratic oiba khongjang sing sangsinduna taksinba state asi fawduna chatliba state National amadi international highway singda logi wangwada gari singdagi tax lauriba asigi mathakta center amadi state lengakna thabak lokhatuna athubada lephananabasu taksinba hiram amatada lamdam asigi integrity thugaiba yaroi state asigi integrity ngaknabaki damak center lengakna mathau taba thabak thauram sing athubada lokhatkadabani haiba warep sing lokhi hairi Numit kharani gi mamangda India gi Army Chief Upendra Dwivedi na interview amada Manipur da thokliba irang asida kuki sing na drone bombing tawkiba leite haina phongdokhiba wafambo yaningdaba phongdoktuna Kairak United Development Association amadi Kairak apunba maira paibina sinduna Kairak Yawabung kaithil da wakat mifum famduna khongjang jangsinkre wakat mifum aduda Army Chief Upendra na state asida thokliba irang asibo karisu leitana loba yaningde Manipur da thokliba irang asida maitai singmo lana uhanba yaningde maitai muthatnaba India gi policy khudakta tokadabani Manipur dagi Assam Rifles se khudakta lauthokadabani India gi proxy war khudakta lepkadabani down Chief General Upendra Dwivedi irang asi Lengakna athuba matamda loishilu haibana chingba play card sing paiduna khongjang sangsinki
Manipur gi security advisor amadi DGP anina media da statement khatung thana piki badana tana social media da sebak phapraba drone bombing gi wafam asibu India gi army ship na oida bangang duna Manipur da kuki gi drone bombing laite haiduna phongtok ki ba asi Manipur gi praja miyambu khongna singna bani amadi Manipur da makhoina khongna amadi kuki gi support tawi haibasi asengba khudamni maram maduna ikoi Manipur laiba praja amadi kairaki merabai club organization singna masigumba thong asi yaningde haibagi damanta masigi akoi gi wakat mifam masi phamjabani Jeliarong United Front Giant Friction na October mga da thokiba statement asi yumfam yaugdaba lan lamjingba amadi Jeliarong miam gi thamliba pandamda akaiba pibani haina ngasi S Kamson chairman oiba Jeliarong United Front na phongdorakli ngasi S Kamsona luchingba JUF na thadorakpa cherol amagi matung inna JUF asi English anitara mathoi de Jeliarong miam gi hak ngakchenaba ki pandamda linkhatkibani Haurakpadagi S Kamson na chairman oiduna leirakibani mahaki makhada JUF na Jeliarong miamgi damak thabak thauram kaya pangthoktuna thamoi sengna ngaktuna lakhi Raitu Chawang na chairman oiba matamda Jaintui amadi mahakaluina basingna Jeliarong miamgi matengna talakhiba khutsu khulai sing yonthokpa masagi oijaba thibage makhoi punna JUF tagi tanthokhi Ain kaina sel khomgatpa tax lokulakpa amadi miyamna yadaba makhal kayagi pambai sizinaduna lakli Jantry fraction asina miyamgi wa tadana Cessation of Operation India Lengak amadi Manipur Lengaka haukiba kumja Englishing ani kunni thoige December 18 khutiyek pinaki makhoina Manipur gi territorial integrity ngakani haina yakhibani loinana makhoi rehabilitation center amadi atai kudong chaba sing piduna laikhrabani masida makhoi gi khongchat loikre haibe yare adubu S Kamson na luchingba JUFT haujiksu Jeliarong miyam gi damakta independent homeland fangnaba honaba leptri NNPGS ke khutchamna duna chatli Jantry fraction na S Kamson ge JUF asi NSCN U da yaukre hariba si aranbani yumfam yaudabani makhoi gi wafum da Jeliarong miyamna thazabiganu loinana Jeliarong khunja sing area council sing civil society organization sing na Jantry fraction na haijinduna amadi namduna sel khaibagi thabak tawraklabadi thingbiyu Mayamda singnaba thoklabadi asengba JUF S Kamson ge kangbuda pau pibirau Hauzik luraba tanja asida JUF na ngasi fauba ipa ipu singna thambiramba lambida aikhoina chatli Jeliarong homeland gi pandam fangdriba fauba khongjang sangsin kigani haina phongdorakli Haingang mayai laikai dage khoinaizam romi gi masanupa khoinaizam pro mario bo ngarang yaripok pechi chinglakta mafaiganda numaina kaptuna warakibadu koireng na luchingba UNLF ke task force ke kangbu amana chathakibani haire lona thingkraba lalholop asige central committee ke publicity secretary M Sakhen ngasi press ta thokpa cherol aduna Romario na nupi kunai bushingna duna amadi kunai gi tetnabigi wangmada sel amadi sanga chawre haiduna nupi oibi simgu sana potkum khanba amadi hundok thadok ningma matamda thadok payai haiduna chatharakhiba thabak sing aduna mahak puchairak pikibani asigumba kunai gi chatna loncha thugairakpa sel amadi michang kalle matagum kunai manungda asonba singbu ot naibigi thawong chatharakpa se UNLF na matam chupada meeting changani hairi sel tabu fanglabadi haiduna afafata achop arem thidana kunai asi mang takchakrasanu haina nachungda bamungda draklalonba nupi lalolakpa amadi lamchat kamba oktabi singe yakabung sana uniform oina aranba lambida sel tanaba sizinaramba star hotel resort singi mapu manager singdasu chekshin wafam thamlakli ai nupi mari shwe chen ba ha bai nupi je aine ka chalak padegi walishan je tor pa che thangala padegi lotion na ha bai lotion na pe jida palak tor pi ade koi na mauni papani adune dan tor padegi de ai bani do pai an sing tor che la matun ke walishan na video thagala pado achumba khar di yawe do alan ba khar su yawe adu
Kina Walushana Brimatum, the Palatra, Peggy, to party in Amala. And the Kittori, I'm not sure if I'm a tomorrow, those are to already sharing being much out to be a much Charlotte thing as an information to हंदक चही की ओइना मेडिसिन की लमदा यूनाइटेड स्टेट ऑफ अमेरिका की साइंटिस्ट विक्टर एम्ब्रोस अमदी ग्रेरी ग्रोवकुंड अनिदा नोबेल प्राइज पीरगनी हाइना नोबेल असेंबली न लाउथोक्रे नोबेल असेंबली ना चही खुदिंगी ओइना तुंगान तुंगान बे सब्जेक्टा लेमजनिंगाई ओइरबा मना असि पीदुना लाकपग लोइना साइंटिस्ट अनि सिना माइक्रो आरएनए पुथोकपदा लौखिबा थौदांग अदुबो मसखंगबो ओइना हंदक चही की ओइना मना असि पीबने हाइरी विक्टर एम्ब्रोस यूएसए की न्यू हैम्पशायरदा कुमजा लिसिंग अमगा चमापन यांखै हुमदोइदा पोके हौजिक महाक असे वर्सेस्टर दलाइबा यूनिवर्सिटी ऑफ मैसाचुसेट्स मेडिकल स्कूल दा सिल्वरमैन प्रोफेसर ओइना थौ पुरिबा मिसक अमनी अदुगा यूएसए की कैलिफोर्निया के मनुंग चनबा बर्किलेदा कुमजा लिसिंग अमगा चमापन यांखै निथोइदा पोखिबा गेरी रोफकुंड हौजिक हार्वर्ड मेडिकल स्कूल दा जेनेटिक्स प्रोफेसर ओइना थौ पुरिबा मिसक अमनी मना असि लाक्लिबा डिसेंबर की तांग 10 दा अल्फ्रेड नोबेल ना लेखिदबगी थौरमदा लांथोकनी हाइरी कंगलै पानास अमदी फेशोकना सिंदुना ngasi mayai kaba sinjak na sokhalaba khunai asida mahiroi singi thaudang haiba hiramda nongmagi oiba drug awareness campaign ama Thaubal wang matabada leiba Fencia Higher Secondary School da pangthokre awareness campaign adugi resource person oikiba social scientist Dr. Dhanabir Laisramna mayai kaba sinjak na sokhalaba khunai asida mahiroi singi thaudang haiba hiramda mahiroi singda wangangki campaign asi pangthokpagi matangda Facebook mayai loisangi General Secretary Fairoism Lalitna haikibada mayai kaba chinjakna langoi chansillaktuna mangki kadawraba ifurup iramdam asi kanjanaba campaign asi pangthokpani tungi haurakli manaha kaya amadi mahiroi singbo fatraba mayai kaba chinjak asina kadai fauba sokhanbage amadi khunai asida kaya yamna manghanbage haiba adu awareness oina pangthoktuna khanghalaba matungda afaba iraicha amamam oinaba hotnabani haiki Dragna, Maya Kaba Sazana, Nagoistan Silatuna, Mark Hidoroba Ifuru, Iramdam, Asi Kanzanaba, Horoliba, Uri Yumbi, Mahiroi Kayabu, Hataba Sinza, Asina, Kadai Power Sohan Bage, Kadai Power, Iramdam Asida, Mahanba, Gehai with the awareness program when a Satazaduna, Mahoi the Kanhalava Matunda, no less than Helva Matunda, Draktagi, Free in a Lamna, Lehelava Matunda, Abatungi, Resa, Matik Sawa Yumbi, Oinaba, Satazar program, Amakani. Pangaida leiba Sainik School Imphal ge yankhai humdoi suba Rising Day gi thauram pangthokre ngasi pangthokiba Rising Day aduga mari leinana mahiroi singi oiba makhal machal gi thauram singsu utkibaga loinana Sainik School Imphal da hanagi staff amadi mahiroi singi oiba interaction program amasu pangthoki thauram aduga mari leinana Sainik School Imphal ge officiating principal Lieutenant Colonel Satish Kumar Singh hana phongdokibada Sainik School Imphal na ngasi faubada school asige mahiroi sing NDA gi exam thahanduna amadi tongan ba competitive exam singda mai paklaktuna Indian Army ge achobo officer oinaba mityeng thamduna mahai tambiri Manipur ge hauji koirakliba tangdu laita da fibam asida school asina hiram khuding makta mai paknaba honari Sainik School na afaba mahiroi sing puthokpa ngambaga loinana leibak asigi tungi yumbi oigadaba mahiroi kayasu semdi haiki Today is our 53rd raising day. Aim is basically to interact with them because we have come a very long journey. Our aim of Sainik School Imphal is to prepare the cadets for NDA because it takes a lot of hard work. You are aware about the situations right now, what we are going in Manipur. Apart from it, we are putting all our efforts out just to prepare these candidates, and I'm happy to inform you that recently 14 of our candidates have just cleared UPSC and we are right now preparing them for SSB.
Moirangpural area local truck drivers union na ngasi napet palidagi itham Moirangpural taba mafaudam road ki lambi semjin sajin kre lambi asi matam gi oina semjin duna laklabasu na kieta leiriba drainage system mapung fana leitabana nongju tha lakpada ising tungshin duna leiba maramna koilas tharabasu matam koina chatte lambi chathok sasinda miyamna awaba mayuktari lambi semjin sajin bada saruk yakiba Moirangpural area local truck drivers union gi secretary Dewan Takhel Lambam Nahai Mafam Asida Nung Langoi Chingduna Hingnaba ke lambi oiriba union asige member singna chahi taragi mamangdage chahi amada anirak lambi asi semduna lakpani madugi matung inna ngasisu lambi asi fibam soksilakpa asi yenglaga nung thaduna pothole amade leikhom thokpa mafam sengling tawbage thabak asi chathabani haiki union asige member singda masa gi leijaba truck sing JCP proclaim na chingba puthoktuna punna gari chani rom sizinaki haujik chathariba lambi sembagi thabak asida lamlai amade andro AC fauduna chenba lambi oibana AC ani asigi MLA na lambi semba asida mateng pangli haiduna thagatpa phongdoki Napit palidagina khoi mafok dam tabla misi area sida tariba chingmi tami khunja sing loina yauraga khoi gi union na sinja langjaraga leijaba union gi makhada khoi area se service tawba gari local truck amadi haiba chani yang khai khara helap ngasi lambi semba sida yawi loina na khoi gi machinery poklen JCB mayama tawraga ngasi se khoina semjabani lambi sida chalaga sujan nomjaraga hingjabani na khoina lambi se chatpada nungaina bi damakta khoina ngamjaba isagi gari puthokcharaga ayamana kwari tawriba natragana nunglengoi mafamsingnasu makhoi garaiba nunglengoi nung mateng pangbiraga khoina surokse porhol menba singling tawba sikatne khoina tawjarisi Chayol ama chupna chatharakpa humfutara suba wildlife week English singani kunmarige saruk ama oina ngasi Thaubal Forest Division na senduna division asigi complex ta wildlife awareness program pangthoktuna loisinkhre Chayol asigi manungda pangthokiba thauram singamari lenana mahiroi singi oiba tongan ba competition singda makok mathang takraba singdasu manapidune ikai khumnaba utkre Wildlife conservation through coexistence haiba themda pangthokiba thauram aduda Thaubal Range ke Range Forest Officer Dinesh Chandra Salam Kaksing Range ke Range Forest Officer Laisram Dinesh amasung Range Forest Officer Headquarter Ningthauzam Tipana athoiba mithung sing oikibaga loinana IUCN gi member Dr. Khangembam Sabungo amasung Wildlife Explorers Manipur gi President Sktv'S Primetime na resource person sing oina wangang ke Thauram gi saruk ama oina wildlife po nungsijaba makoibu kanbada achoba thaudang lauriba wildlife activist sing desu memento amadi certificate piduna ikai khumnaba utki Laipak asige customary logi makok oibiriba Ningthau sana zawba laisembagi makhada Laipak asige angom ningthau ama leina Sri Govindaji Temple Board ki Pandit Loisangna angom ningthau ama khannaba hotna biriba asida Federation of Indigenous Peoples Democratic Movement FIDM na yaningdaba phongdorakle Laipak asige asuk luraba tanja asida asigumba atopa furupna nuknagadaba amadi tauhaidaba thabak asi tauhaningde haina Hana ani thokpagi thabak leiram lagasu Laipak asigi khalaga tawbidanaba FIDM Publicity Secretary na ngasi thokpa chero lamana phongdorakle Matam sangna local self government ke mikhal pangthoktana lakpana local body ki hak pumnamak namthaduna thamle administrative committee natraga caretaker haiduna lengakna khuchabi khara khanduna miyam gi hak pumba matuna leiri haina All Manipur Nupi Marup ki General Secretary Sumati Bala Lairenjam na phongdorakli wafam asi ngasi All Manipur Nupi Marup na sinduna Mizokhulda laiba Manipur Press Club ke Loktak Holda election of local self government and its importance haiba hiramda pangthokiba khana nainabagi mifomga mari lenana Sumati Bala na phongdokibani khana nainabagi mifom aduda All Manipur Nupi Marup ki President Thingbaizam Saki Working President S. Sarojini Senior Advocate Khaidem Mani Manipur University ke Economics Department ke Professor Dr. Singlen Maisnam amadi Sana Laiba ki Chief Editor Hemant Kumar Ningumbam na Mithunglen Singh oina saruk yaki Thauram aduga mari leinana Sumati Bala na makataraduna local self government ke makhal ahum haibadi Gram Panchayat
Municipal Council amadi Autonomous District Council ADC ge Mikhal Singh asi mathang sitna English ngani kunnithoi gi October English ngani kun matho gi February June amadi English ani kun gi May fawara pangthok phom thokpani adubu Mikhal asi pangthok tabana miyam gi haksing matuna leire haike Decentralization of power haiba sina micham miyam da leibak amagi chawkhat thaurang singi damak thadarak pa selfam sing adu yauhanaba lambi amani adubu Manipur local body singi Mikhal pangthok tabana power sing share tawdre chahi ani dagina manga fawba micham miyam da hingnaba lambi oihangadaba kanaba sing matuna leihale haiki India government gi BJP gi sason sina koi gi sakti kudung moina paisen bagi piba mamai koi miyam da sinarakta ba panchayat ki sahi ani hele election pangthok gi matam hai resource person sing kawraga ngasi jetana jabani Hauzik marak thatna break amatang longminasi Diagnostic ki lamda chahi nipu hena mangjil thana lakpaga loinana Babina group na miyami mafamda lanthokjari anoba ana laingi pathapta compassionate healthcare specialized field kun henbagi khanghairaba expert singa tanaduna matamga chunaraba laing bagi kanaba lobiyu khwaidagi luba treatment dagi horaga personalized oiba treatment pituna adongi haksel fagatna bahonaba asina ikoigi pandam oiri adongi haksam fagalakpagi khongchata nungaiba amadi afaba laingi chapcharaba kanaba lobiyu Babina Hospital where hope meets compassion Humputere chuba irengbam chawren gi mapok numit ningsing thorum gamari lenana iramdam gi thakta mahiroi singi wareng ibagi athoi ahen tanaba ma lakliba October gi tang kun gi ayuk pung 13 dagi numit yung matung pung ama phawba wa kaithel la leiba Ratan Kumar Memorial English School amasung Pitambara English School da pangthok sargani Irengbam Chawren Memorial Trust na ahan boina sinjariba wareng iba changdamnaba asigi hiramna responsibility of the indigenous people to preserve the integrity of Manipur haibadi Manipur gi apunba saktam ngakpada yelhomi singna lawgadaba thaudang haibasini changdamnaba asi English amasung Manipuri lon anigi manungda mahairoi singna apamba khanduna iba yagani Manipuri lon gi oinadi mitei mayek natraga Bengali mayekta ibasu yagani Manipur gi apun basaktam bukai hendana ngaktuna thamangam gadaba Manipuri iraisha amamam ohenna bahona bagi pandam da pangtok shagadoriba wareng ibagi athoi ahen tanaba shi category ani thokna khaidok shagani ahan bada class 8 tagi 10 phawgi ama ani shubadana class 11 dagi masigi mathakta laiba mahiroi singi ama mamangda rules and regulation number 1 da thamkiba wapam singdogi mathakta University amadagi pass torklaba mahirosing sangdamnaba asida saruk yaba yagani haiba anoba rule asisu hapsinjare Iramdam Ireipak pu nungsijaba amadi Ireipak kidamakta hingba ngamnanabagi wakhalonda sinjariba sangdamnaba sida Iramdam asida leibiriba mahiroi sing hurup kanglup khudingmakna saruk yabiduna mapung phahan biu haiduna sinjal langjariba Irengbam Chawren Memorial Trust ki maikaidagi leibak miyamda nolukna paujenjari Phom phangpham kwa kaithel akham laikai dilaiba All Manipur United Clubs Organization amuko amasung kwa kaithel thongjum laikai dilaiba Manipuri Students Federation MSF ki office sing break ki matung makhataba paw amuk longminarsi ngasi ayuki pung 8 taba aduwaida sakhangdaba singna lamfel police na konba French colony manaktage nagamapal kangzabi dalaiba chirom nimai gi machanupa chirom Sunil chahi yankhai manga kauba mioi amagi mayumda hand grenade ama thamlamle hairi bom adu kanana kari maram gi damak thamlamli bano haiba khangbangamdri adum oinamak bom adu Imphal police ke kangbu amana soidangamdana lokhatkre haina police teki fangba paw amana hairi Miyam marakta bom thamlamba yaning de haina nagamapal kangzabi leira community hall da wakat mifum chathakre ngasi ayuk angan bada kangzabi leirak talaiba mayang Imphal Prabhavati College ki managing committee gi manager oina thaupuba Chirom Sunil chahi yankhai mari gi yum gi gate manungda khamlaga leiba I10 gi makhada hand grenade ama thamlamba bo kangzabi Leirak Youth Club amadi Kangzabi Leirak Mainam Leikai Meira Paibi anina yaningdaba fongdoktuna community hall da wakan mifum chathakibani
ngasi ayu angan bada sirom sunin yunggi thonganda bom ama lerame afam ase French colony aina suma yamna khangnaba yamna mi kungna taba ma afam asida bom leiram base akoi lekai gi mai be na mati akoi khudik wakna akoi club ki member khudik wakna akoi lekai gi wakna thmoi sona nuai taba thongdok sari dan masina kai mo ko khaina ba thogadi kanana dai ko dori bano leibaki luraba tangkham asida ana yang mayam amasu leibiba marak asida matungdadi amuk hanna sumaina thamjan biganu Manipur da nungtigi fongba English edition gi pause ama oiriba People's Chronicle gi assistant editor oiramba Satyajit Usamna ngarang ikhang khanghau dana manung matam sadana laikhidabada ngasi Major Khul da laiba Manipur Press Club ki journalist memorial pillar da mahaki imung manung Editors Guild Manipur EZM Manipur amade All Manipur Working Journalist Union amjuna laisu katuna ikai khumnakre Laikhidraba Satyajit Usam ki thawaina mapugi laikolda ingna chikna lairunaba ki damak EZM amzu amadi mahaki imung manungge miyoi singa loinana minute ani tumina leptona thawni ki Kumbi Police Station ki manung chanba Kumbi Khoga Turelda asiba hakchang ama ngasi numidang wairam pung mari khare helakpa aduwaida tautharakpadage miyamna thengnakre Kumbi Police ki team amada Forensic Science ki kangbusu laktuna asiba hakchang adu lokhatkhi Kumbi Police tagi fangba paw amada masa pathapum tharaba hakchang adu kok amadi mamaigi saruk ka henna pathapum thabana masak khangba ngamdana leiri asiba masada Asang machugi half pen ama setli dark blue gi t-shirt ta angang machuna Superman gi logo yawba ama liti asiba hakchang adu chawrakna chahi tararom surabi nupi macha oiramba yai hairi Kumbi Police na lokhatlaba matung rims ki middle sang da thamkhre thaudok asigi matangda Kumbi Police na FIR ama lokhatkre hairi Ngasi malom tulihalda machu home for drying haiba dukan ama thongnauzam ongbi Indrani na hangdokre Thabak asi matam kharagi mamangda mahaki mayum oidiba utlong mayai lekai sai complex da tawramlaga lepturaba matung mahaki apokpi makhada machanupa thongnauzam Ajit amadi mahaki loinabi thongnauzam ongbi nganbi anina amuk makha chathaduna chahi khara tawraba matung ngasi dukan asi haudokpani haujik thokliba irang asida sufam nomfam leitraba matam asida miyoi 13 ta thabak piduna kanaba piri Machu home for drying asi mapu ama oiriba thongnauzam ongbi nganbi leimana wafam kaya phongdoki Khurai Sajor Laikai da laiba Sri Gauragovind Girls College ta ngasi nongmagi oiba HIV AIDS STDs gi awareness program ama pangthokre haiba program aduda HIV AIDS karamna sandorakpage loinana haujiki matamda laina asi micham miyam marakta hena sandorakpage amasung masi karamna thengani haibagi matangda thauram aduda nainaki haiba program asi college asige IOAC NSS amasung RRC ga MACS Manipur ga khutsamnaduna pangthokibani haina college asige principal Dr. K Jabosaki Devi na phongdorakli World Teachers Day ga mari lainana Hairok Part 3 Lamlong Mari Fangbada Leiba Star Coaching Center da World Teachers Day gi thauram pangthokre thauram asida mapungoina mahiroi singa ngamjaba khudol oza singda tamki loinana cultural item kaya su utki hairiba thauram asida coaching center asigi oza sing mahiroi sing amadi mahiroi singi mama mapa amadi ahallaman sing puna sarugyamina ki hairi Malaysia da pangthokadoriba 32 suba Sultan of Johor Cup English ingani kunmari da Indian Junior Men's Hockey Team da sarukyanaba Manipur dagi Telemprio Barta khalakre Chatliba tha sige tang 18 dagi kunhumdoi fawba chathagadauba Hockey Cup asida Telemprio Barta busu sarukyananaba khalakpada mahakki haurokfam academy oiriba
Posterior Hockey Academy Manipur PHAM gi maikaidagisu harauba amadi nungaiba phongdorakli. Academy asigi secretary KSH Lalmani Singhana thadorakpa cherol amagi matung inna lairik yengbom awang laikai salam nairakta leiba Telem Mani amadi Telem Bala anigi machanupani. Hockey sanaroi asige tungi punsi khongchetta mahaki lakadauriba amadi tungda lakadauriba competition kayadasu Indian National Hockey Team da yauduna hena masak thokna performance kaya piba ngambata natana Manipur gi mingchat purakpa ngamba oirasanu haina mahakpu grassroots level dage takpi tambirakhiba form gi coach KSH Romesh N Chandikumar amadi academy sige member khudingmaknasu Priyobartada yaifamangol piduna pukning thogalakli. Gujarat Thasi Maridagi Hauduna Chatariba Humfunipan Raksuba National School Games English Ingani Kunmarigi Chahi Taramari Makamakage Nupa Macha Amadi Nupi Masage Zodo Masanada Manipurna Overall Team Champion Oirakre Games Aduda Manipurna Sanagi Medal Ahum Lupagi Medal Ani Amadi Senzengi Medal Amagaloinana Punna Medal Taruk Fanglaga Overall Team Champion Get Trophy Adu Fangbangam Lakibani Aduga Manipur gi akoijam korowangba maitaina nupa masagi best judoka gi award su fangbangam lakhi. National School Games aduge ngasi aroiba numitta sanakiba chahi 13 makha nupa machagi keji yangkhai makhagi kanglupta Samukcham Rajaran Singhna sanagi medal amaga loinana nupi masagi dana keji 13 makhagi Naumai Thokchomna Lupagi medal amagasu fangbangam ke games aduda Manipur judo team aduda chahi 13 makhagi nupa macha amadi nupi masagi sanaroi taret punna sanaroi 13 na Manipur team gi mohut sinbaga loinana team coach na A Surjit amadi team manager na N Sumobalana luchingkhibani. Ngasi state asida oikiba ayinga sagi pau amuka hanapizari ICAR Regional Center Lamphel Party ki fangba report ki matung inna ngasi state asida khwaidagi sabagi chang Celsius degree 13.5 aduga khwaidagi ingbagi chang na Celsius degree 12 oike nungsita yawbai sing manilgi chang na ayukta chada 39 amasung numidang wairamdana chada 39 oike nong chubagi chang na millimeter 2.5 oike. Aroibada maroiba pausing amuka hanapizari. Hauzik maral sinabagi mahutta fibam luna soklaba anaba fahanduna mausagi punsi edu hanjilaknaba state na hotnari haina CM Enviren na fongdokre. Ziribamda kuki militant singna nan Manipuri ama fakraga Hadokman oina lupa lakh 15 pinaba ransom talakre hairi. YAS Department na puba thangba ngamloidaba demand kaya lakpa pu yaningdaba fongdoktuna department asige staff singa wakat mifam sa thakre. Rajasri Bhagat Chandra laikhidabage chahi chaniga 13 suba kumon thoram ngarang Ayodhya gi Ram Mandir da Manipur gi Governor LP Acharya na saruk yaduna pangthokre. Amasung Imphal East District ke andro asi hiram khuding da khwaidagi sothaba assembly constituency oire haina United Progressive Association andro kendra na hairi. Matang asida bulletin asi loishinjare Manipur miyam gi punsida khwaidagi hena maruoiba state asige leibak asige amadi malemgi e-pal singi damak SKTV News pumiteng taduna leibiu madugi damak Google Play Store amadi Apple App Store da changbiduna SKTV Manipur gi apps download tobiu amadi sale amata tingdana SKTV gi news amadi atai channel sing kingbiu natraga SKTV gi website skyic.in da changbiraga website asimaktada our OTT haiba option da click tobiraga meeting tabiu amadi aikhoi gi social media handle sing da join tobiduna khudaki oiba e-pau sing lobiu pumnamakpu khurumjari.